Chief Minister and Brain ki mathakta Central Leaders singda pendaba wakat kaya thangali haidura Chief Minister ga naknaba BJP ki miyoi kayana criticize tawriba MLA singi manungda yauriba Uripok AC MLA 𝐑𝐀 𝐔𝐌𝐀𝐍𝐈𝐍𝐀 mahaki punsida akiba pirakle haiduna Askar Ali makakmayum kauba miyoi amagi mathakta cyber crime ko mari leinaba thabak lokhapiyo haiduna Manipur ki DGP amadi cyber crime ki SP da che iduna wakat khre ngarang DGP amadi SP cyber crime pisin kiba wakat chirol amada MLA 𝐑𝐔𝐻 na hai haukiba April 13 ta 𝐑𝐔𝐻 for Uripok haina mahaki Facebook page ta manipur gi ngamkhai amadi atai development ki oiba wafam kaya gi matang na Union Minister of State BL Verma ga unaduna khanakiba gi post ama thagat ubada Oscar Ali makakmayum na Delhi da natraga atai mafum amada chetba khongchet handaki asina aroiba oiro haina threaten tarakhe mahaki comment adu mahangna Delhi da leiringai da pirakpani maram asina Oscar Ali na mahaki punsida akiba pirakpagi damak cyber crime gi mari leinaba section sing amade IPC section 506 panduna mahaki mathakta thabak lokhatpiu haina wakathe Oscar Ali gi comment ase drug lalon bada chena ba miyoi singi yakai yenglaga amade state asigi border amadi development eba wafam sing central leader sing da khanghanba pamdaba miyoi sing insilaga yamna fataba thaukshinga loinana pirakpo oiramgani haina MLA 𝐑𝐔𝐻 na makatana haide marak sida BJP Manipur Pradesh ke minority cell gi president oiriba Atif Ascar Ali makakmayum gi mathakta masak naiba miyoi amana mahaki mingcha chokpa yaba wafam phongdoki haibagi dama criminal case amanga se file tawragani haina yamna thajaba yaba source amana newtv da phongdorakle